Imau, ima mai bia. Auto hugot bi ima. Tabra. Nasa mang lem ni. Thong jam ka hang tok bi ba. Ima, nasa ni. Namong bido masa wai sangda le hure ima. Ima, khoi bok ta lem chi. Tang le ra mu ko. Hoi. Ima. Bungo, sala sira. Leng si ma. Ima, ông ta sang biro ima. Kana sangu. Ima ai pi ma, kasu tau roi da. Hong na bini. Bungo, nang mapana ta tho. Sangu. Kana sangu. Shin payo ke daw. Chama jadi. Ay sira. Noi shidi ba. Aina wana polumpuraga. Pamung shidi noi kambal chani. Porok na ko yamna. Pamung shidi noi gi reserve oirene. Adubudi masanda abni kaino. Adubudi akhoi phong na tadi noi phong lo. Hi guys, take this. Kaidoorgi nangna? Kaino nangna sugumadi yeng lerabo? Se. Kaidoorgi?
ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯂꯥꯏꯇꯤꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯑꯁꯣꯝ ꯅꯥꯀꯟ 3 ꯊꯥꯕꯁꯦ ꯑꯁꯤꯗ ꯆꯪꯕꯤꯌꯨ ꯑꯣ ꯑꯁꯣꯝꯗ ꯍꯣꯏ ꯃꯤꯡꯒꯅꯦ ꯑꯦꯗ꯭ꯔꯦꯁꯀ ꯏꯕꯤꯔꯝꯃꯨ ꯂꯥꯛꯑꯣ ꯆꯪꯁꯤ 이마! 아스, ꯅꯪꯁꯤꯕ 파카로레 아이디. ꯈꯪꯉꯕꯣ 쎄쎄. ꯃꯦꯝ 1993ꯒꯤ ꯃꯥꯔꯁꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯂꯩꯕꯤꯒꯗ꯭ꯔꯥ? ꯅ꯭ꯌꯨꯁꯄꯦꯄꯔ ꯁꯦꯛꯁꯟꯗꯤ ꯃꯃꯥꯡꯂꯣꯝꯗ ꯂꯩꯕꯅꯦꯕ ꯑꯁꯣꯝꯗ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯍꯣꯏ, ꯊꯦꯡꯛ ꯌꯨ ꯃꯦꯝ. ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯁꯥꯔ. ꯌꯥꯅꯤ ꯌꯥꯅꯤ ꯆꯪꯉꯣ. 1993ꯒꯤ ꯃꯥꯔꯁꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯨꯝꯁꯤꯕꯨ ꯀꯗꯣꯝꯗ ꯂꯩꯕꯤꯕꯒꯦ? ꯑꯁꯤꯒꯤ ꯊꯪꯅꯕ ꯀꯥꯁꯤ ꯂꯩꯕꯅꯦ. ꯑꯁꯣꯝ ꯆꯪꯕꯤꯌꯨ. ꯑꯣ, ꯊꯦꯡꯛ ꯌꯨ ꯁꯥꯔ. ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 65 ꯆꯠꯊꯕ ꯀꯣꯛꯌꯥꯡ ꯈꯨꯜꯗ ꯀꯨꯝꯊꯥ ꯁꯨꯔꯕꯤ ꯃꯧ ꯅꯍꯥ 10 ꯃꯊꯪ ꯃꯅꯥꯎ ꯑꯉꯥꯡ ꯎꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ.
ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯂꯩꯕ ꯀꯤꯅꯕꯗꯒꯤ ꯆꯦꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯎꯅꯒꯦ ꯍꯥꯏꯔꯕꯗꯤ ꯂꯣꯀꯦꯜꯒꯤ ꯑꯉꯥꯡ ꯃꯥꯌꯣꯛꯅꯕꯤꯁꯤꯡꯅ ꯑꯉꯥꯡ ꯎꯅꯩ ꯑꯃꯗꯤ ꯃꯗꯨ ꯅꯠꯇꯕꯤꯗ ꯑꯉꯥꯡ ꯎꯅꯒꯦ ꯍꯥꯏꯔꯕꯗꯤ ꯀꯤꯂꯣꯃꯤꯇꯔ 9 ꯆꯠꯂꯒ ꯂꯩꯕ ꯁꯥꯏꯅꯣꯝ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯆꯠꯇꯨꯅ ꯂꯩꯕ ꯇꯥꯏ꯫ ꯀꯩꯗꯧꯔꯦ? ꯁꯤꯗ ꯂꯩꯔꯦ꯫ ꯁꯤꯔꯣ? Hi! Kayno, noy ma'am na chap chap yung leiduna. ꯀꯩꯁꯨ ꯇꯧꯗꯦꯗ꯫ Aduga karigino, namit na naduna chap chap yung leiduna. ꯅꯦꯆꯔꯦꯜ ꯄꯥꯋꯔ ꯍꯥꯏꯕꯁꯦ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯌꯥꯝ ꯊꯧꯔꯕ ꯋꯥꯈꯜꯅ ꯄꯪꯁꯥꯗ ꯁꯥꯒꯠꯈ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯁꯦ ꯄꯥꯒꯜ ꯌꯥꯝꯅ ꯂꯩ ꯍꯥꯏ꯫ ꯍꯥꯏꯕꯗꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯌꯥꯏ꯫ ꯉꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯐꯤꯖꯤꯀꯦꯜ ꯑꯁꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯕ ꯁ꯭ꯇꯦꯐꯦꯟ ꯍꯣꯀꯤꯟꯁꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯕꯨ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀꯤ ꯄꯤꯛꯈ꯭ꯔꯕ ꯕ꯭ꯔꯦꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯄꯨꯊꯣꯛꯈꯤꯕ ꯊꯤꯑꯣꯔꯤ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯦꯟ ꯕꯦꯕꯤ ꯌꯨꯅꯤꯚꯔꯁ꯫ ꯕ꯭ꯔꯦꯟꯒꯤ ꯄꯥꯋꯔꯁꯦ ꯍꯥꯏꯐꯦꯠ ꯀꯟꯗ꯭ꯔꯣ? ꯃꯥꯅ ꯐꯖꯅ ꯊꯤꯒꯠꯇ꯭ꯔꯣ? ꯃꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯔꯊ ꯑꯁꯤꯒꯤ ꯃꯔꯀꯔꯤ ꯅꯠꯇ꯭ꯔꯒ ꯁꯦꯇꯔꯟ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯠ ꯏꯌꯔ ꯀꯌꯥ ꯂꯥꯞꯄ ꯆꯍꯤ ꯀꯌꯥ ꯆꯪꯕꯗꯣ ꯁ꯭ꯇꯦꯐꯦꯟ ꯍꯣꯀꯤꯟꯁꯅ ꯕ꯭ꯔꯦꯟꯒꯤ ꯑꯌꯥꯝꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯔꯥꯞꯄ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯒ ꯄꯨꯊꯣꯛꯂꯤꯕ ꯊꯤꯑꯣꯔꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯤ꯫ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯦꯟ ꯕꯦꯕꯤ ꯌꯨꯅꯤꯚꯔꯁ꯫ ꯑꯗꯨꯕꯨ ꯏꯅꯛ ꯅꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯛꯄ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯊꯤꯔꯤꯕꯁꯤꯅ ꯊꯋꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ, ꯀꯗꯥꯏꯗ ꯆꯠꯈꯤꯕ, ꯀꯗꯥꯏꯗ ꯂꯩꯕ ꯑꯁꯤꯅꯆꯤꯡꯕ꯫ ꯀꯣꯛꯌꯥꯡꯈꯨꯜꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯑꯅꯤ ꯑꯣꯏꯔꯕꯗꯤ ꯐꯕ, ꯑꯉꯥꯡ 10ꯕꯨ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯔꯨꯕ ꯑꯃꯗꯤ ꯑꯊꯥꯡꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯔꯤꯕꯅꯤ꯫ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯑꯣꯏꯅ ꯁ꯭ꯄꯤꯔꯤꯠ ꯑꯃꯅ ꯏꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯒꯤ ꯋꯣꯝꯁ ꯃꯅꯨꯡꯗ ꯂꯩꯔꯛꯄꯗꯒꯤ ꯊꯥ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯌꯥꯎꯕꯗꯣ ꯆꯪꯗꯨꯅ ꯂꯩꯕꯖꯥꯠꯅꯣ? ꯑꯗꯨꯅꯤ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕꯁꯤ꯫ ꯃꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯃ ꯌꯥꯎꯕ, ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯑꯅꯤꯗꯨ ꯆꯪꯉꯒ ꯊꯋꯥꯏ ꯑꯅꯤꯗꯨ ꯁꯛꯈꯪꯅꯕꯖꯥꯠ? ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯦꯇꯣꯝꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯁ ꯑꯃꯗꯤ ꯄ꯭ꯔꯣꯇꯣꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩ꯫ ꯑꯦꯇꯣꯝ ꯍꯥꯏꯕꯁꯤꯒ ꯊꯋꯥꯏ ꯍꯥꯏꯕꯁꯤꯒ ꯀꯔꯤ ꯂꯩꯅꯕꯖꯥꯠ? ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯒꯣꯗ ꯅꯠꯇ꯭ꯔꯒ ꯁꯦꯝꯕꯤꯔꯛꯄ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ꯫ ꯊꯋꯥꯏ ꯍꯥꯏꯕꯁꯦ ꯁꯤꯕ ꯅꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ? ꯀꯔꯤ ꯃꯔꯝꯗꯒꯤ ꯀꯣꯛꯌꯥꯡꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯃꯈꯣꯏꯅ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯁꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯏ꯫ ꯀꯔꯝꯕ ꯃꯐꯝꯅꯣ ꯌꯦꯡꯕ ꯇꯥꯏ꯫ ꯑꯌꯤꯡ ꯑꯁꯥ, ꯂꯝꯃꯤꯠ ꯇꯨꯃꯤꯠ, ꯀꯔꯤ ꯄꯥꯝꯕꯤ ꯍꯧꯏ, ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯊꯛꯏ, ꯃꯐꯝꯗꯨꯗ ꯒ꯭ꯌꯥꯁꯀ ꯊꯣꯛꯄ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯂꯩꯕ ꯖꯥꯠꯂꯥ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ꯫ ꯌꯦꯁ, ꯒꯨꯗ ꯑꯥꯏꯗꯤꯌꯥ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯏ꯫ ꯑꯩꯒꯤꯗꯤ ꯂꯣꯡ ꯗ꯭ꯔꯥꯏꯚꯁꯦ ꯌꯥꯝ ꯄꯥꯝꯃꯤꯕꯣ꯫ ꯅꯣ ꯍꯥꯏꯕꯤꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯃꯊꯪ ꯆꯠꯂꯁꯤꯔꯥ? ꯑꯗꯨꯗꯤ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯪꯆꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 16 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤꯅꯦ꯫
ꯅꯪꯒꯤ ꯀꯦꯂꯦꯟꯗꯔ ꯂꯩꯕ꯭ꯔꯣ? ꯂꯩꯕꯅꯦ ꯑꯗꯨꯗꯩꯗꯣ ꯄꯤꯔꯛꯑꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 16 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯦꯀꯥꯗꯁꯤꯁꯨ ꯇꯥꯕ ꯀꯣꯛꯌꯥꯡꯈꯨꯜꯁꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯃꯈꯥ ꯅꯠꯇ꯭ꯔꯣ? ꯃꯈꯥ ꯆꯠꯄꯁꯤ ꯄꯛꯅꯗꯦꯗ. ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯃ ꯌꯩꯊꯣꯛꯁꯤꯔꯥ? ꯅꯣ ꯆꯥꯟꯁ ꯅꯈꯣꯏꯗꯤ ꯑꯄꯪꯅꯤꯅ ꯄꯪꯊꯥ ꯊꯥꯖꯩ ꯅꯣꯏꯗꯤ ꯅꯣꯡꯉꯥꯜꯒ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯁꯨꯅꯦ ꯆꯠꯂꯝꯂꯒꯦ ꯃꯌꯥꯝꯕꯨ ꯀꯩ ꯈꯜꯂꯤꯒꯦ? ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯋꯥꯡ ꯃꯈꯥꯒꯁꯦ ꯑꯝꯇ ꯌꯦꯡꯉꯣꯏꯅꯦ ꯅꯨꯄꯤꯒꯤ ꯌꯥꯎꯔꯝꯃꯗꯤ ꯐꯅꯤꯗ. ꯃꯤ ꯂꯩꯖꯥꯠꯂꯥ? ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯂꯥꯛꯑꯕꯣ ꯍꯣꯏ ꯂꯥꯛꯆꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯤꯒꯗꯤ ꯂꯣꯏ ꯁꯨꯕꯤꯈ꯭ꯔꯕ? ꯂꯣꯏ ꯂꯣꯏꯁꯤꯜꯂꯣꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯂꯥꯛꯏꯅꯦ ꯊꯣꯛꯂꯛꯑꯣ ꯑꯩ ꯄꯣꯠ ꯆꯩꯁꯦ ꯑꯝꯇ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯌꯥꯔꯦ. ꯅꯨꯄꯤ ꯌꯥꯎꯖꯥꯠꯂꯣ? ꯃꯣꯏꯅꯗꯤ ꯅꯨꯄꯤ ꯌꯥꯎꯏ ꯍꯥꯏ. ꯅꯨꯄꯤꯗꯤ ꯑꯝꯇ ꯊꯣꯔꯛꯇꯦ. ꯑꯁ ꯑꯩꯅ ꯍꯣꯞ ꯁꯥꯒꯠꯂꯤꯁꯤ ꯄꯨꯀꯥꯏ ꯀꯥꯏꯗꯣꯏꯖꯥꯠꯂꯣ? ꯂꯥꯎꯅꯦ ꯅꯪꯕꯣ ꯍꯣꯏ ꯂꯥꯛꯆꯔꯦ. ꯅꯨꯄꯤ ꯌꯥꯔꯅꯤꯀꯣ? ꯍꯥꯏ ꯅꯥꯞꯇꯤ ꯅꯥꯞꯄꯤꯍꯦ. ꯗ꯭ꯔꯥꯏꯚꯔ ꯁꯤꯝꯇ ꯍꯥꯞꯄꯤꯌꯨꯕ. ꯗ꯭ꯔꯥꯏꯚꯔ ꯀꯧꯕꯤꯅꯨ. ꯃꯥꯏ ꯅꯦꯝ ꯏꯁ ꯃꯥꯏꯆꯨꯝꯕꯤ. ꯃꯥꯏꯆꯨꯝꯕꯤ. ꯁꯤꯃꯗꯤ ꯄꯥꯜꯂꯤꯍꯦ. ꯅꯪꯁꯨ ꯌꯥꯔꯕ? ꯍꯣꯏ ꯆꯠꯁꯤ. ꯃꯁꯛ ꯑꯁꯤ ꯌꯦꯡꯉꯨꯅꯦ. ꯌꯥꯔꯦ. ꯑꯃꯨꯕ ꯆꯠꯁꯤ. ꯍꯣꯏ. ꯏꯁꯩ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯩ ꯍꯥꯏꯕꯅꯤꯗ. ꯏꯁꯥꯁꯨ ꯄꯥꯈꯪꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯠꯇ꯭ꯔꯣ? ꯑꯃꯨꯕ ꯃꯅꯤꯡꯗ ꯇꯣꯡꯉꯤꯁꯤꯗꯤꯅꯦ ꯂꯣꯏ ꯇꯅꯤ. ꯐꯖꯅ ꯊꯧ ꯒꯥꯔꯤꯗꯣ. ꯑꯣꯏꯔꯕꯁꯨ ꯂꯦꯞꯄ ꯐꯥꯎꯗꯗꯤ ꯌꯥꯏꯗꯅ. ꯍꯣꯏ ꯂꯦꯞꯄꯣ. 시당세. 아버! 그놈 당지게봐. 꼭양군지부 까돔든. 이붕어 거이부 까이다우발라 까노. 임팔더기니. 리서치 한번기 락서버니다. ꯌꯥꯝ ꯈꯪꯕꯗꯧ ꯃꯥꯅꯒ
dagi chumna chatlagane lamkhai ama leibani adu lamkhai du da adum chumna chatkhro ko ꯑꯣ ꯂꯝꯐꯩ ꯍꯥꯏꯕ ꯑꯣ ꯑꯣ ꯑꯗꯨꯗꯤ ꯑꯕꯣꯛꯁꯨ ꯀꯣꯛꯌꯥꯡ ꯈꯨꯜꯗꯒꯤꯔꯣ mani mani ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯕꯣꯛ abokdi isu singalaknina nungai roida 이슈징 하이지보 그이노 하이지보 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 그인 이슈징 하이지보 이슈징 냅두디 치에는 비주 꼭 잡으라 강디 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯁꯤ ꯕꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ hoi hoi chatlo chatlo isu